Siapa? Hai mahi alcohol percentage kari apa? Wine hai ta. Wine ne sih sih. Kaya lam tu siapa? Khun gini khun. Khul dah. Oh. क्या DP? Mamandi kan ada. Ciro, sini open. Open ni siapa ni? Tourism aja. Open ni. Kisah gini, aku tourism kau. Nungai ibu tourism macam tu ni kalau ni. Kau sekitar yang ni loh. Boleh loh. Tu asyik makan dia ada kau. Noi hai betul. Sini tourism ni. Sina rhododendron do black rice infused store chamber aiming do shindi black cherry northeast di social ina khangna baga do gooseberry Si kaya lam tu pak. si ukhul de gi chim Imphal le kadai de pang ya. fall di Itu. Alkohol ki selalu jauh ya bisa. Kya jauh percentage? to 5 to 10%. Botol lam tu kya piba? Black cherry sina 800 ni rhododendron sina 750 gooseberry 750 और starting जेनंग 750 दिया हुआ maximum ना कदाई बको 800 बको जिउ जिक्की दी market तो फंग दी बको market की order ले के तुम customer order तो क्या है तादी कदाई द थेरा कने itu tuh WhatsApp tuh WhatsApp number खांगो है नंगी Instagram deh It's like the online listing ni kan itu e-commerce kan mau thagat pada orang itu tahu diri buku. और हुजिउ जिक्की वही ना लई के है ताकि दी Marjing Expo दा लाग पिरो Explore kan ukun jalo. अलुगा Adu tahu. हुजिउ जिक कोई उकुल लेगी पुथोक चली बा wine हाउ बसी लई भी यागनी मिंग न करी Ming Alex Bishum और सिगी नंगी के नोट प्रोडक्शन कई ममिंग Tabos wine Tapos wine si Misty Hills na dia manufacture company ko pamilya Ini license pira buat kita. और वो कस्टमर की खल लगा अरे माँ की फ़ोन नंबर से लौट जाएगा स्क्रीन द डिटेल्स हाप से रखे मैं आम उन्हें कांटेक्ट तो बिरो लेबा की वही पोट से यिंग बिरो सपोर्ट तो बिरो ब्लेंडर स्प्राइट नत्रगा सिग्नेचर तक तो सिरो सी मुक टेस्ट तो रगे यिंग बिरो मैम नहीं इसे क्या देनो हाँ इसे Hai gisi kan yum sago tera sagol banda. हाँ आउटलेट अतई काय काय दपंग इसे Outlet se ai gidi hujiki oina di department store kai online da yon jabu da tori bu. डिपार्टमेंट स्टोर से कला कदाई दोनों पंग Department store da ai 7 different department store ka tie up to the town banda hai kan MM store ka GM store ka di singsamai da hai kan mass and service ki White Home ki kan coffee culture da white coffee culture ki loi branch ki bu da su sangjamane so one stop to thon da rainbow su इम्फाल की याम मकाय कदाई दपंग Imphal ki Uripo Gramin store lo da su thong je to pa pena store da su koi sagol ban ki hai kan Pena store. ai to pa different store ka su tie up to da ai handa expose ko da most of the part koi east side ka loina mak hapchar ga hai di ai amba convenience store ga se sida loina fangan ja online की दी facilities लाइब laiye online gi koi adum direct adum apni Instagram page charon.india na su lei jabne ko adu dai to order to ko su yai delivery to ओके Card. no card ani khatali jarame ba hoji ngasi se ngasi namje tanda dawja ani chicken ga bitter goat ka sina bitter goat ki odu ba sina chicken di su odu ne ba si ni se introduce ho ja bane hoji ki we ingredients se chama na ri ai si se finalize to ba promotion sales ho to ja ba Basic क्या 380 mrp चमन रोल ने मक 380 आता Imphal gi oina 380 ne ba लोइन मक प्रोडक्ट वेराइटी लोइन hoji phogi da di product line chama na jari ba Okay. malam da or kana maina Manipur gi oina di hong na to ja bane koi customer di wide variety of range lai bani na adu koi experience koi Manipur gi chao yam chao koi da bani na na malam da di tax GST ka hapalaga thara shipping ka thara ka very shipping lang kani ba
ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯌꯥꯝ ꯂꯧꯊꯣꯛꯆꯔꯒ ꯑꯩꯅ ꯄ꯭ꯔꯥꯏꯁ ꯁꯦꯠ ꯇꯧꯖꯔꯦ ꯀꯃꯟ ꯑꯣꯏꯅꯕ ꯍꯥꯟꯅ ꯈꯤꯇꯪ ꯁꯤꯒꯤꯁꯤꯅ ꯑꯣꯏꯔꯤꯕ ꯑꯇꯩ ꯀ꯭ꯋꯥꯟꯇꯤꯇꯤ ꯁꯤ ꯈꯛꯇꯪ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗ ꯑꯣꯏꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯁꯤꯠꯄꯁꯨ ꯑꯣꯏꯌꯨ ꯁꯤ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯃꯤꯟꯅꯁꯤꯀꯣ ꯀꯩ ꯐ꯭ꯂꯦꯚꯔ ꯑꯩꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥ ꯍꯥꯎꯋꯦ ꯀꯦꯔꯣꯠ ꯌꯥꯝ ꯑꯣꯏꯔꯦ ꯀꯦꯔꯣꯠꯁꯤ ꯌꯥꯝ ꯈꯥꯛꯄ ꯌꯥꯛꯄꯗꯨꯁꯨ ꯌꯥꯎꯗꯦ ꯃꯁꯤ ꯑꯦꯗ꯭ꯔꯦꯁ ꯀꯩ ꯑꯣꯏꯕꯅꯣ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟ ꯁꯤꯒꯤꯁꯤ ꯍꯧꯗꯣꯛꯄꯤ ꯀꯌꯥꯝ ꯀꯨꯏ ꯍꯧꯗꯣꯛꯄꯁꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯆꯍꯤ 9 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯗꯣꯛꯄ ꯇꯧꯔꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯗꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯗꯣꯏꯔꯥ ꯐꯥꯝ ꯑꯣꯏꯅ ꯑꯣꯄꯔꯦꯇꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯇꯥꯏꯞꯇ ꯀꯃꯥꯏꯅ ꯇꯧꯕ ꯁꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯗꯤ ꯀꯩꯅꯣ ꯄ꯭ꯂꯥꯁꯇꯔ ꯑꯣꯐ ꯄꯦꯔꯤꯁ ꯁꯤꯁꯨ ꯑꯁꯤꯗꯤ ꯄ꯭ꯂꯥꯁꯇꯔ ꯑꯣꯐ ꯄꯦꯔꯤꯁ ꯁꯥꯏꯖꯁꯤꯗꯤ ꯁꯤ ꯉꯥꯛꯇ ꯂꯥꯛꯄ ꯁꯥꯏꯖꯁꯤ ꯑꯩꯈꯣꯏ ꯄꯥꯝꯕ ꯁꯥꯏꯖꯇꯣ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯦꯇꯔꯤꯌꯦꯜꯁꯤꯅꯦ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯐꯩꯁꯦ ꯁꯥꯍꯟꯅꯤꯡꯉꯦ ꯔꯦꯖꯤꯟꯒꯨꯝꯕꯗ ꯁꯥꯍꯟꯅꯤꯡꯉꯦ ꯀ꯭ꯂꯥꯁꯁꯨ ꯇꯧꯋꯤ ꯀꯩꯅꯣ ꯇꯧꯒꯦ ꯔꯦꯠꯁꯤ ꯀꯃꯥꯏꯅ ꯁꯤ ꯀꯩꯅꯣꯒꯤꯗꯤ 2,500 ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯗꯨꯁꯤꯅ 5,000 made in Manipur ngaktaneba electric item dasu adigi handmade soap ngakhtani adu natural oiba ingredients ngakhtana semba ngaktaneba ko aduga adum anangi varieties mayam design mayam leire aduga hangi adum haidi mai skin ka khar khanba ko makhal haidi dry gi oily gi sensitive ko normal skin gi makhal gi oi leire se adum sijana doi nungai ꯃꯤꯅ ꯐꯪꯒꯦꯅ ꯍꯥꯏꯇꯥꯔꯗꯤ ꯑꯥꯎꯠꯂꯦꯠꯁꯦ ꯑꯇꯩ ꯑꯇꯩ ꯗꯨꯀꯥꯟ ꯃꯌꯥꯝꯗ ꯐꯪꯕ꯭ꯔꯥ ꯑꯩ ꯆꯤꯡꯃꯩꯔꯣꯡꯒꯤ MI4 ꯀꯣ ꯑꯗꯒꯤ ꯎꯔꯤꯄꯣꯛꯀꯤ ꯔꯦꯟꯕꯣ ꯃꯥꯔꯠ ꯑꯗꯒꯤ ꯀꯣꯡꯕꯒꯤ ꯁꯥꯏꯠ ꯀꯣꯅꯨꯡꯃꯥꯡꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯗ ꯔꯨꯕꯔꯅꯥ ꯃꯦꯗꯤꯀꯣꯁꯅ ꯂꯩꯕꯅꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯒ ꯁ꯭ꯇꯣꯔꯗ ꯂꯥꯛꯑꯁꯨ ꯌꯥꯏ ꯁ꯭ꯇꯣꯔꯁꯤꯅ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯅꯤꯌꯔ ꯑꯃꯨꯗꯣꯟ ꯀ꯭ꯂꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯗꯒꯤ ꯑꯩꯒꯤ ꯌꯨꯝꯅ ꯋꯥꯏꯇꯣꯜ ꯃꯌꯥ ꯂꯩꯀꯥꯏ ꯑꯗꯨ ꯑꯩꯒꯤ ꯐꯤꯔꯣꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯨꯒꯥꯒꯤ ꯄ꯭ꯔꯗꯛꯅ ꯑꯌꯥꯝꯕꯅꯦ ꯁꯥꯖꯔꯤꯁꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯖꯕ ꯀ꯭ꯋꯥꯂꯤꯇꯤꯗ ꯃꯦꯟꯇꯦꯅꯦꯟ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯗꯛ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯁꯦ ꯑꯩ ꯏꯁꯥꯅ ꯆꯤꯡꯉꯒ ꯑꯗꯨꯒ ꯀꯩꯅꯣ ꯐꯖꯅ ꯐꯨꯠꯄ ꯈꯣꯠꯄꯁꯦ ꯇꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯆꯕꯅꯦ ꯑꯗꯣ ꯐꯤꯔꯣꯟ ꯃꯨꯒꯥꯒꯤ ꯄ꯭ꯔꯗꯛꯁꯤꯗ ꯑꯩꯈꯣꯏ ꯁꯥꯔꯤꯐꯣꯟ ꯑꯗꯒꯤ ꯐꯤ ꯑꯩꯈꯣꯏꯒꯤ ꯑꯐꯨꯠꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯏꯅꯐꯤ ꯑꯗꯒꯤ ꯃꯨꯒꯥ ꯄꯤꯌꯣꯔ ꯃꯨꯒꯥꯒꯤ ꯄ꯭ꯔꯗꯛ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯐꯩꯖꯣꯝ ꯑꯗꯒꯤ ꯄꯨꯟꯌꯥꯠ ꯐꯨꯔꯤꯠ ꯀꯩ ꯑꯗꯨꯝ ꯐꯪꯖꯔꯅꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯔꯤ ꯂꯥꯛꯄ ꯍꯥꯏꯁꯦ ꯀꯥꯏꯗ ꯂꯥꯛꯇꯣꯏꯁꯦ ꯑꯩꯒꯤꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯩꯌꯦ ꯋꯥꯏꯇꯣꯜꯁꯤꯗ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯂꯧꯕꯤꯔꯛꯏ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯤꯅꯥꯁꯤꯜ ꯍꯦꯜꯂꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯗꯨ ꯑꯗꯨꯝ ꯈꯪꯉꯤ ꯋꯥꯏꯇꯣꯟ ꯅꯠꯇ꯭ꯔꯗꯤ ꯐꯪꯉꯣꯏ ꯃꯐꯝ ꯑꯇꯣꯞꯄꯗ ꯑꯩꯒꯤꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯤꯕ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯐꯤ ꯑꯦꯅꯤ ꯐꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯣꯔꯗꯔ ꯇꯧꯔꯛꯑꯒ ꯑꯩꯅ ꯔꯥꯅꯤ ꯐꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯐꯤ ꯃꯈꯜꯁꯤꯡꯁꯦ ꯑꯗꯨꯝ ꯑꯣꯔꯗर ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯐꯥꯝꯁꯤ ꯀꯩ ꯂꯝꯗ ꯂꯩꯕ ꯑꯣꯏꯗꯣꯏꯅꯣ ꯅꯣꯡꯃꯩꯕꯨ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯄꯨꯡ ꯃꯈꯣꯡ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯁꯤꯒꯤ ꯃꯦꯂꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯎꯠꯂꯦꯠꯁꯦ ꯑꯗꯨꯝ ꯑꯣꯏꯔꯤꯕ ꯑꯇꯩ
ꯍꯣꯝ ꯕꯦꯁ ꯑꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣꯒꯨꯝꯕ ꯏ ꯀꯃꯔꯁꯀꯤꯒꯨꯝꯕꯗ ꯂꯤꯁꯇꯤꯡ ꯇꯧꯕ꯭ꯔꯥ ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯄꯥꯝꯃꯒꯗꯤ ꯐꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ 인스타 페이스 라이브 페이스북에서 왕구 체험하는 놈 라이브 지금 방금 시리즈 어떤 타입입니까? 아이가 먹고 몇 경 저렇게 베나세 누가 시 컴퓨터 비제 500 라이프 폼쇼론 500 서울 경제 600 사지대수 상하이대수 막할라니 레바 치마자지는 레바 400 누가 크라차고 뭐 레이브 ꯑꯁꯤꯒꯤ ꯄꯨꯡ ꯊꯤꯟꯕꯁꯤ ꯀꯌꯥ ꯄꯤꯒꯦ ꯁꯤꯁꯦ 폼 캔버스데 1200 돌아간 ꯑꯗꯨ ꯊꯣꯏꯕꯤꯁꯤꯗꯤ ꯊꯣꯏꯕꯤꯅ ꯀꯩꯅꯣꯝ ꯂꯩꯁꯦ 450 450 ꯍꯦꯟꯃꯦꯠ ꯉꯥꯛꯇ ꯌꯥꯝ ꯐꯩ 메테리얼시디 플러스 플레이스 나테 레진 ꯑꯩꯈꯣꯏ ꯁꯤꯒꯤ 우릭ꯁꯤꯗꯤ ꯀꯌꯥ ꯄꯤ 시디 그는 군도 프리저브 tꯧꯕꯅꯦ ꯍꯧꯖꯤꯛ 시는 ꯂꯨꯄꯥ 4000 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯣ ꯃꯤꯒꯤ ꯂꯨꯍꯣꯡꯀꯥꯟꯗ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯏ ꯐꯔꯦ ꯐꯔꯦ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ 1500 ꯗꯒꯤ ꯍꯧꯋꯦ ꯐꯔꯦ ꯐꯔꯦ 사진 보이는 건데 하고 시험 빠이고 ꯑꯩꯒꯤ ꯀꯥꯔꯠꯁꯦ 시경 이거 디스카운트라 밀라스 그래도 아울렛 가야 되네 ꯑꯥꯎꯠꯂꯦꯠꯁꯦ ꯂꯧꯗꯅ ꯁ꯭ꯇꯣꯔ ꯑꯣꯏꯅꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯃꯐꯝꯗꯣ ꯑꯗꯨꯗ ꯀꯁꯇꯃꯔ ꯚꯤꯖꯤꯠ ꯇꯧꯕ ꯌꯥꯕ 온라인 하만 뮤직 반투비 시나리오 이거 과이도 시브니 또 사겨 이게 스케일 안 보여 이거 또 그러니까 수 온라인 그 무슨 장르 그거 그거는 막 하나 올리던 막 그거는 아무래도 과이도 늘 시기 같은 거 또 ꯑꯇꯣꯞꯄ ꯄ꯭ꯔꯗꯛꯁꯦ ꯑꯌꯥꯝꯕꯅꯗꯤ ꯑꯩꯒꯤꯗꯤ ꯔꯥꯅꯤ ꯐꯤꯅ ꯇꯧꯕꯅꯦꯕ 시기 아울렛 항이지 과이도 시던 거 이거 또 컴퓨터 보고 지금 온라인 지금 과이도 지금 방송이요 그 가서는 밤을 내겠어 방송이 우리기도 방법 별로도 다 이미 방송이 그래서 어때 이게 온라인 방송이다 그 방송이다나 사람들 거 너희들 그냥 피클스 같더라 무슨 그냥 잭프루트 픽스 나더라 그냥 칩스 사이 그리고 라비 칩스 거 가서 칩스 사이 컴퓨터네 luhongbaga order na kayo sila Manipur gi mixture haidi outside dagi Canada Manipur dagi dum photo jab na khali na aduna jackfruit ki jackfruit chips okay noi ki se outlet ti kadai do oi ga 홈 베이스 오이고 adu mine lai gi la ri kai de la thi da ngane puthung kadai bai da 과거처럼 또 아마 작라 번나 레벨도 아니 나서 여우디가 숨롬데 라가나 힐라가 오포지션이다 그가 아마 아솜 그거 과거처럼 데 라가나 오토 파킹 레벨 아롬 자라가 동 구거다서 동 티베도 동 방번 pare pare 도는 새 칩스 사기 칩스 CCD 망가기 해라 ꯈꯤꯇꯪꯗꯤ ꯍꯥꯔꯠ ꯑꯣꯏꯕꯅꯦꯕꯀꯣ ꯀꯥꯏꯗꯒꯤ ꯂꯥꯛꯄ ꯇꯤꯝꯅꯣꯁꯤꯕ ꯃꯃꯤꯡ ꯅꯠꯇꯦ ꯑꯩꯒꯤ ꯅꯝꯃꯤꯁꯦ ꯑꯩꯅ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯅꯤꯗ ji hoi hibu kai lam dei no ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯦ ꯑꯁꯦꯡꯕꯒꯤꯗꯤ hujing na kadai de lei ba ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯄꯨꯔ ꯀꯦꯝꯗ ꯀꯃ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄꯒꯤ ꯁꯤꯗ ꯀꯥꯈꯠꯂꯒ ꯑꯅꯛꯄ ꯕꯔꯥꯗ ꯂꯩꯔꯒ aruga sigi pot sei se kai kai no to ise ꯁꯤꯁꯦ ꯁꯦꯟꯇꯦꯠ ꯀꯦꯟꯗꯜ ꯉꯥꯛꯇꯅꯤ isana sajai ngatara ꯁꯥꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯒꯤ ꯁꯤꯒꯤꯅ ꯃꯅꯝꯒꯤꯗꯨ ꯌꯥꯎꯔꯦ ꯃꯦꯟꯈꯣꯛꯀꯤꯗꯨ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯂꯥꯏꯠ ꯀꯦꯟꯗꯜ mi pullaga sarira natraga isana ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯇꯧꯔꯒ ꯁꯥꯔꯦ ado sigi candle sing je lei ge hardi kadai kadai degi phangani ꯍꯥꯏꯕꯁꯦ ꯑꯩ ꯀꯝꯄꯅꯤ ꯇꯧꯗꯔꯤꯕꯀꯣ ꯐꯖꯅ ꯗꯨꯀꯥꯟ ꯀꯩꯀꯩꯗꯤ
Instagramda ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯁꯉꯥꯏ ꯀꯦꯟꯗꯜ ꯍꯥꯏꯅꯒꯗꯤ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄ dukan ꯑꯩꯈꯣꯏꯒꯤ dukan Imphal ꯃꯅꯨꯡꯗ ꯊꯥꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯀꯩꯝꯇ ꯂꯩꯇꯦ ꯍꯣꯝ ꯕꯦꯁ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯂꯩꯒꯦꯅ ꯃꯤꯅ ꯀꯁꯇꯃꯔꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏꯗ ꯊꯤꯒꯅꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯂꯥꯛꯄꯒ ꯌꯥꯎꯋꯦꯕ ꯑꯩꯒꯤ ꯅꯠꯇꯦ ꯄꯥꯎꯁꯦ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯦ ꯂꯧꯔꯁꯦ ꯑꯗꯨ ꯀꯗꯥꯏꯗ ꯊꯤꯕ ꯂꯥꯛꯀꯅꯤ ꯑꯣꯟꯂꯥꯏꯟ ꯂꯤꯁꯇꯤꯡ ꯇꯧꯕ꯭ꯔꯥ ꯑꯣꯟꯂꯥꯏꯟꯗ Instagram Instagram ꯂꯩꯌꯦ Instagramꯗ ꯂꯩꯌꯦ Facebookꯁꯨ ꯂꯩꯌꯦ Instagram ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ Instagramꯗ ꯁꯉꯥꯏ ꯀꯦꯟꯗꯜ ꯍꯥꯏꯅ ꯂꯩꯌꯦ ꯁꯉꯥꯏ ꯀꯦꯟꯗꯜꯗꯀꯣ ꯃꯌꯥꯝ ꯁꯉꯥꯏ ꯀꯦꯟꯗꯜꯗ ꯆꯪꯕꯤꯔꯣ ꯀꯦꯟꯗꯜꯒ ꯙꯨꯞꯀ ꯄꯥꯝꯕꯤꯔꯒꯅ ꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯏꯆꯦꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ ꯁꯤ ꯀꯩꯒꯤꯅꯦꯕ 시대지 이드레 먹고 이츠. 데이스데. 사실 탑시가 데이스데 게이노. 같아. 같이 봐. 진동 내봐. 아이가 하면은 앱부터 시스템도. 시대 이드레. For children, for non-drinker, 하이디 alcohol avoid tꯧꯔꯒ ꯂꯩꯕ. 그다이다 방이노 노이세 시스. 나름통 ꯌꯨꯝꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯂꯩꯒꯦꯅ ꯊꯤ ꯇꯥꯔꯗꯤ ꯀꯗꯥꯏꯗ ꯊꯤ 인스타ꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯣꯞꯁꯟ ꯂꯩꯇꯦ ꯀꯩ ꯀꯗꯥꯏꯗ ꯇꯔꯃꯔꯤꯛꯀꯤ ꯁꯤꯅꯦ ꯇꯦꯁ ꯇꯧꯕꯅꯦꯕ ꯌꯥꯔꯅꯤ ꯇꯦꯁ ꯇꯧꯕ ꯌꯦꯡꯉꯦ ꯚꯦꯔꯥꯏꯇꯤꯁꯤ ꯀꯌꯥ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯚꯦꯔꯥꯏꯇꯤ 3 ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯇꯧꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔ ꯇꯧꯕ ꯇꯥꯏꯃꯤꯡ ꯅꯨꯡꯇꯤꯒꯤꯗꯤ ꯌꯨꯁ ꯇꯧꯕ ꯌꯥꯗꯕ ꯌꯥꯏꯌꯦ ꯆꯦꯃꯦꯝ ꯊꯣꯏ ꯊꯧ ꯊꯥꯒ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯄꯦꯁꯟ ꯐ꯭ꯔꯨꯠꯀꯤ ꯆꯦꯃꯦꯝ ꯊꯣꯏ ꯁꯤ ꯌꯦꯡ ꯂꯥꯛꯑꯣ ꯁꯤ ꯀꯩꯅꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯁ꯭ꯄꯣꯟꯁꯔꯒꯤꯅꯤꯀꯣ ꯈꯔ ꯆꯥꯔꯛꯑꯣ ꯁꯤꯒꯤ ꯑꯗꯩꯅꯣ ꯍꯩꯗꯣꯛꯑꯣ ꯀꯌꯥꯝ ꯄꯤꯔꯝꯃꯒꯦ ꯏꯕꯥꯅꯤ ꯑꯃꯃꯝ ꯇꯦꯁ ꯇꯧꯒꯦ ꯅꯣꯏꯒꯤ 100 ꯄꯤꯔꯝꯃꯒꯦ 오케이 오케이 ꯇꯔꯃꯦꯔꯤꯛ ꯅꯠꯇ꯭ꯔꯣ 아니면 테스트 프리 게임 한 번만 레몬 하니 진저제 육도 파니 이승이 안 돼요 그러면 이사 이승이 안 돼도 탑에 이사 미미전에 가르 콘센트레이트 하는 거면 동태 가르 달로 또 이거를 또 이시 탑에 ꯀꯩꯀꯩꯅꯣ ꯅꯣꯏꯒꯤꯁꯦ ꯃꯔꯨꯑꯣꯏꯅ ꯄꯥꯔꯐ꯭ꯌꯨꯝꯅꯦꯕꯀꯣ ꯄꯥꯔꯐ꯭ꯌꯨꯝꯒ ꯁ꯭ꯀꯤꯟ ꯀꯤꯌꯔꯒ ꯍꯥꯏꯇꯥꯔꯦ ꯀꯣꯁꯃꯦꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯟꯁꯀ꯭ꯔꯤꯟ SPF ꯁꯟꯁꯀ꯭ꯔꯤꯟ ꯑꯗꯨꯒ ꯁꯦꯝꯄꯨ ꯕꯥꯏꯑꯣꯇꯤꯟ ꯀꯣꯂꯥꯖꯦꯟ ꯁꯦꯝꯄꯨ ꯐꯦꯁ ꯋꯥꯁꯇ ꯁꯦꯂꯤꯁꯥꯏꯂꯤꯛ ꯒ꯭ꯂꯨꯇꯥꯊꯤꯌꯣꯟ ꯑꯞꯀꯃꯤꯡ ꯑꯩꯈꯣꯏꯒꯤ ꯚꯥꯏꯇꯥꯃꯤꯟ C ꯁꯤꯔꯝ ꯔꯦꯇꯤꯅꯣꯜ ꯑꯗꯒꯤ ꯇꯣꯅꯔ ꯃꯣꯏꯁꯆꯔꯥꯏꯖꯔ ꯂꯣꯏꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯟꯆ ꯇꯧꯅꯕ ꯇꯧꯋꯦ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯀꯁꯇꯃꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯅ ꯂꯩꯒꯦ ꯂꯥꯛꯇꯥꯔꯒꯗꯤ ꯀꯗꯥꯏꯗ ꯐꯪꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯊꯤꯔꯛꯀꯗꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯑꯥꯎꯠꯂꯦꯠꯇ ꯐꯪꯕꯤꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯕ꯭ꯔꯥꯟꯆ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯁꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯑꯦꯋꯣꯔꯁꯤꯒꯤ ꯀꯕꯣ ꯂꯩꯀꯥꯏꯗ ꯑꯗꯨꯒꯤ ꯍꯦꯛ ꯒꯦꯠ ꯆꯪꯐꯝ ꯒꯦꯠ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏ PS ꯕꯤꯜꯗꯤꯡꯅ ꯔꯣꯁꯇꯔ ꯒ꯭ꯔꯨꯞ ꯑꯅꯁꯨ ꯊꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒꯤ 3rd floorꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯥꯎꯠꯂꯦꯠꯁꯦ ꯊꯧꯕꯥꯜ DC ꯃꯅꯥꯛꯇ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯁꯥꯝꯄꯥꯠꯀꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯩꯅꯣꯒꯤ ꯑꯗꯨꯗꯩꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯣꯔꯣꯝꯄꯥꯠꯀꯤ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁꯀꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯒ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯃꯐꯝꯁꯤꯡꯗꯒꯤ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯁꯤꯡꯗꯗꯤ ꯆꯥꯏꯊꯣꯛꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯥꯎꯠꯂꯦꯠ ꯑꯣꯏꯅ ꯏꯁꯥꯒꯤ ꯐ꯭ꯔꯥꯟꯆꯥꯏꯁ ꯑꯃ ꯑꯣꯏꯅ ꯆꯠꯍꯜꯂꯦ ꯕ꯭ꯔꯥꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯔꯐ꯭ꯌꯨꯝꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯁꯇꯃꯥꯏꯖ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯅꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯗꯩ ꯃꯅꯝꯗ ꯑꯩꯈꯣꯏ ꯀꯁꯇꯃꯥꯏꯖ ꯇꯧꯕ ꯌꯥꯕ ꯑꯣꯀꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯕꯁꯦ ꯏꯟꯗꯤꯖꯤꯅꯤꯌꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯃꯅꯝ ꯃꯌꯥꯝꯁꯦ ꯁꯤꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯍꯥꯎ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ
ꯀꯅꯥꯒꯨꯝꯕꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯄꯣꯠ ꯑꯃꯁꯤꯒꯤ ꯃꯅꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯜ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯗꯥꯏꯔꯦꯛ ꯅꯝꯒꯗ꯭ꯔꯅ ꯅꯝꯗꯦ ꯃꯥꯏ ꯑꯣꯏꯜ ꯑꯣꯟꯊꯣꯛꯑꯀꯥꯟꯗꯗꯤ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯅꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯀꯥꯟꯗ ꯑꯇꯣꯞꯄ ꯅꯣꯠꯁꯤꯡ ꯃꯥꯒꯤ ꯂꯥꯌꯔ 3 ꯂꯩꯌꯦ ꯇꯣꯞ ꯅꯣꯠ ꯃꯤꯗꯜ ꯅꯣꯠ ꯕꯦꯁ ꯅꯣꯠ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯐꯖꯅ ꯐꯣꯔꯃꯨꯂꯦꯁꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯦꯛꯖꯦꯛ ꯄꯣꯠꯁꯦ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯉꯦ ꯂꯩꯍꯥꯎ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯣꯔ ꯗꯦꯟ 2 years ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯅꯝ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯄꯔꯐ꯭ꯌꯨꯝꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯂꯩꯍꯥꯎꯁꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯝꯕꯥꯜ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯄꯣꯁ ꯂꯩꯍꯥꯎꯁꯤ ꯂꯩꯔꯤꯒꯦ ꯕꯣꯇꯜ ꯃꯆꯥ ꯑꯃ ꯑꯦꯛꯖꯥꯝꯄꯜ ꯁꯨꯝ ꯂꯧꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯌꯥ ꯄꯤꯕ ꯃꯃꯟꯗꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯗꯣ ꯍꯥꯏꯔꯁꯤ ꯂꯩꯍꯥꯎꯅꯤ ꯁꯤ 10 ml ꯅꯤ 10 ml ꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯕꯣꯇꯜꯁꯤꯗꯤ 12 ml ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ 12 ml ꯑꯗꯨꯝ ꯍꯥꯜꯂꯛꯑꯅꯤ 10 ml ꯑꯗꯨꯝ ꯄꯥꯖꯔꯒ ꯁꯤꯅ 250 ꯄꯤꯌꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ queen size ꯕꯣꯇꯜꯅꯤ 50 ml ꯅꯤ ꯃꯥꯁꯨ ꯑꯗꯨꯒ ꯁꯤꯁꯤꯅ king size ꯕꯣꯇꯜꯅꯤ ꯁꯤꯁꯤ나 ꯑꯩꯈꯣꯏꯒꯤ 50 ml ꯉꯥꯛꯇꯅꯦ ꯑꯅꯤꯁꯦ ꯁꯤꯗꯅ 1200 ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤ 50 ml ꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ 100 ml size ꯅꯤ ꯁꯤꯅ 100 ml size 다 ꯑꯩꯈꯣꯏꯅ 1500 ꯄꯤꯕ ꯑꯃꯒ 2000 ꯄꯤꯕ ꯑꯃꯒ ꯑꯗꯩ ꯉꯁꯥꯏꯒꯤ ꯁꯤ ꯃꯆꯥꯗꯨꯗꯤ ꯀꯌꯥ ꯄꯤꯕ 250 ꯑꯣꯀꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯔꯐ꯭ꯌꯨꯝꯁꯤ ꯃꯥꯏ ꯃꯈꯟꯗꯨꯒꯤ ꯔꯦꯠ ꯃꯥꯟꯅꯗ꯭ꯔꯦ ꯔꯦꯠ ꯈꯥꯏꯗꯦ ꯑꯗꯨ ꯃꯦꯛꯁꯤꯃꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯤꯃꯝꯁꯤꯅ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ 250 ꯃꯦꯛꯁꯤꯃꯝ 2000 ꯑꯣꯀꯦ ꯅꯨꯡꯉꯥꯏꯖꯔꯦ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨ ꯑꯣꯟꯂꯥꯏꯟꯗꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯁꯨ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ bagnas.com ꯁꯦ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯦꯂꯤꯚꯔ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯀꯩꯀꯥ ꯊꯥꯗꯣꯛꯄꯁꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯁ꯭ꯇꯦꯠ 10ꯃꯨꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯗꯛ ꯀꯩꯀꯥ ꯂꯣꯏ ꯊꯥꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯔꯇꯤꯟ ꯀꯣꯂꯥꯖꯦꯟ ꯁꯦꯝꯄꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯉꯥꯛꯇꯅꯤ ꯐꯣꯔꯃꯨꯂꯦꯁꯟꯁꯦ ꯇꯧꯕ ꯑꯗꯨꯒ ꯐꯦꯛꯇ꯭ꯔꯤꯗꯤ ꯁꯤꯗ ꯂꯩꯇꯕꯅꯤꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯗꯤ ꯃꯄꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯐꯣꯔꯃꯨꯂꯦꯁꯟꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯇꯧꯔꯀꯥꯟꯗ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯀꯩꯀꯥꯁꯨ ꯂꯣꯏ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏ RS ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯩꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄ꯭ꯔꯗꯛꯁꯤ ꯀꯩꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯒꯤ ꯁꯦꯟꯇꯦꯠ ꯀꯦꯟꯗꯜ ꯁꯦꯟꯇꯦꯠ ꯀꯦꯟꯗꯜꯅ ꯁ꯭ꯄꯥꯏꯁꯦꯁꯀ ꯅꯝꯕꯔ ꯀꯦꯟꯗꯜ ꯂꯩꯅꯦ ꯑꯩꯈꯣꯏ ꯀꯦꯛ ꯆꯥꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜꯗ ꯑꯣꯏꯅ ꯂꯩꯗꯣꯏꯅꯦꯕ ꯏꯝꯐꯥꯜꯗ ꯑꯥꯎꯠꯂꯦꯠ ꯂꯩꯇꯦꯕ ꯏꯝꯐꯥꯜꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯀꯥꯏꯗ ꯂꯩꯅꯤ ꯐꯪꯗꯦ ꯑꯣꯟꯂꯥꯏꯟ ꯇꯥꯔꯦ ꯖꯨꯁ ꯑꯣꯏꯗꯣꯏꯔꯣ ꯁꯤꯀꯣ क्या पूछी ऑफर थाई था ये आउटलेट से मेला ना तब तो पकाई हुई है मेला से आउटलेट से काय हुई है ये हां जी है